ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯔk꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯔꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤꯕ ꯀꯣꯔꯧ ꯃꯍꯥꯛꯁꯤ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯔꯤ꯫ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯠꯂꯤꯕ ꯃꯍꯥꯛꯁꯤ ꯎꯖꯒꯦ ꯐꯪꯗ꯭ꯔꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯃꯝ ꯑꯉꯥꯜ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯈꯨꯃꯟ ꯉꯥꯟꯕꯤ, ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯈꯨꯃꯟ ꯉꯥꯟꯕꯤꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯆꯥꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯉꯜꯂꯤꯉꯩ ꯆꯠꯍꯧꯕꯅ ꯐꯩꯅꯦ, ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯂꯣꯏꯔꯦ, ꯆꯠꯂꯁꯤ ꯏꯃꯥ꯫ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯇꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ꯫ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯍꯜ ꯑꯃꯅ, ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯇꯧꯁꯦ, ꯏꯆꯝ ꯆꯝꯖꯕꯤ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯤ ꯃꯃꯥ ꯃꯆꯥꯅꯤ, ꯏꯁꯨ ꯑꯁꯦ ꯃꯃꯤꯠ ꯍꯦꯛ ꯎꯕ ꯐꯪꯈꯤꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ, ꯑꯗꯨꯅꯤ ꯃꯤꯅꯕꯨ ꯐꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ, ꯀꯅꯥꯅꯣꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅꯦ ꯏꯁꯨ ꯉꯥꯟꯕꯤꯁꯦ ꯃꯃꯤꯠ ꯇꯥꯡꯍꯜꯂꯝꯂꯤꯁꯦ꯫ ꯃꯄꯥꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯧꯕꯅꯤ, ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯦ, ꯃꯃꯥ ꯃꯆꯥ ꯈꯛꯇ ꯅꯨꯡꯉꯥꯏꯇꯦ ꯃꯇꯧ ꯑꯁꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ, ꯆꯧꯕꯤ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯤꯕꯔꯣ? ꯍꯣꯏ ꯏꯆꯦ, ꯏꯆꯦꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯗꯧꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯗꯣ ꯗꯣꯁꯥ ꯈꯔ ꯄꯥꯡꯗꯦꯅ ꯂꯥꯏ ꯈꯨꯔꯨꯝꯃꯒꯦ ꯇꯧꯕꯅꯤ꯫ ꯆꯧꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯁꯤꯕꯨ ꯁꯨꯡꯎ ꯍꯦꯛ ꯎꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯈꯪ ꯑꯍꯩꯒ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯅꯪꯕ꯭ꯔꯣ? ꯏꯆꯦ, ꯌꯦꯡꯉꯤ, ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ꯫ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ, ꯏꯆꯦꯁꯨ ꯂꯥꯏꯗꯣ ꯈꯨꯔꯨꯝꯊꯣꯛꯂꯨꯔꯣ꯫ ꯃꯃꯥ ꯃꯆꯥꯗꯣ ꯍꯜꯂꯛꯂꯤ꯫ ꯈꯨꯃꯟ ꯉꯥꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯄꯥꯝꯗꯕ ꯂꯩꯇꯦ꯫ ꯃꯁꯛ ꯐꯖꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯤꯇꯥꯡꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯨ ꯄꯤꯕꯤꯔꯤ ꯅꯧꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯕꯨ ꯃꯤꯠ ꯎꯗ꯭ꯔꯐꯥꯎ ꯅꯨꯄꯥ ꯀꯌꯥꯅ ꯃꯥꯕꯨ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯈꯨꯃꯟ ꯉꯥꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯔꯜ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯍꯥꯟꯅꯗꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯃꯥ ꯃꯆꯥꯗꯤ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯊꯟꯇ ꯄꯣꯛꯄꯅꯤನ ꯃꯔꯜ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯕꯨ ꯃꯤꯠ ꯇꯥꯡꯂꯕꯁꯨ ꯅꯨꯄꯥ ꯀꯌꯥꯅ ꯄꯥꯝꯂꯤꯕꯅꯤ꯫ ꯆꯧꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯂꯩꯇꯥꯕ ꯉꯝꯗꯦꯅꯦ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕ? ꯏꯃꯥ, ꯅꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ, ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯤꯗꯨꯅꯤ ꯅꯆꯥꯅ ꯄꯨꯟꯁꯤꯒꯤ ꯏꯁꯣꯔꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯗꯧꯔꯤꯕꯁꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯕꯤꯅꯤ ꯏꯆꯥꯗ? ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯗꯤ ꯂꯩꯇꯥꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯏꯃꯥ, ꯃꯇꯝꯗꯨ ꯌꯧꯔꯒ ꯑꯗꯨꯝ ꯊꯣꯛꯑꯕ ꯂꯥꯛꯆꯅꯤꯁꯦ, ꯈꯟꯖꯤꯜꯂꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ, ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥ, ꯑꯩ ꯐꯤ ꯁꯥꯒꯦ, ꯂꯪ ꯈꯔ ꯑꯗꯨꯝ ꯆꯥꯛꯄꯤꯔꯛꯑꯣ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ, ꯏꯇꯥ ꯉꯥꯟꯕꯤ, ꯏꯁ ꯊꯕꯛ ꯀꯌꯥꯝ ꯀꯜꯂꯦ ꯅꯨꯄꯤꯁꯤ꯫ ꯍꯩꯃꯥ, ꯏꯇꯥ ꯆꯪꯂꯛꯑꯣ, ꯀꯅꯥꯅꯣ ꯏꯅꯦꯁꯤꯕꯣ? ꯊꯣꯏꯅꯨꯅ, ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯃꯅꯥꯛꯇꯩꯅꯦ, ꯀꯩꯊꯦꯜꯗ ꯐꯤ ꯌꯣꯟꯕꯅꯤ, ꯅꯪꯒꯤ ꯐꯤꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯈꯤꯅ, ꯏꯆꯥꯒꯤ ꯐꯤꯁꯦ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ, ꯌꯥꯔꯗꯤ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯧꯕꯤꯅ, ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯏꯆꯥꯅ ꯁꯥꯕ ꯐꯤꯁꯤꯇ ꯍꯥꯏꯅꯈ꯭ꯔꯦ, ꯄꯤꯕꯕꯨ ꯉꯝꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯆꯨꯝꯃꯤ ꯏꯆꯦ, ꯑꯗꯨꯕꯨꯅꯦ ꯑꯩꯒꯤꯁꯨ ꯈꯔꯗꯤ ꯈꯥꯏꯕꯤꯗ ꯌꯥꯗ꯭ꯔꯦ, ꯐꯤꯍꯧ ꯈꯨꯗꯤꯡꯒꯤ꯫ ꯉꯥꯟꯕꯤꯅ, ꯏꯅꯦ ꯀꯌꯥꯝ ꯂꯧꯕ ꯄꯥꯝꯂꯤꯅꯣ? ꯌꯥꯝꯅꯕꯨꯗꯤ ꯂꯧꯅꯤꯡꯕꯅꯤ, ꯑꯗꯣ ꯅꯪꯅ ꯀꯌꯥ ꯄꯤꯕ ꯉꯝꯗꯧꯔꯤꯅꯣ? 2-3ꯗꯤ ꯉꯝꯗꯧ ꯃꯥꯜꯂꯤ꯫ ꯀꯥꯏꯗꯦ, ꯑꯩꯒꯤꯗꯤꯅꯦ ꯄꯤꯕꯨ ꯄꯤꯔꯗꯤ ꯌꯥꯏ, ꯑꯗꯣ ꯁꯤꯒꯤ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ, ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯤꯕꯣ, ꯑꯗꯣ ꯅꯪꯕꯨ ꯈꯥꯏꯕ ꯌꯥꯗꯧ ꯅꯠꯇ꯭ꯔꯣ? ꯏꯅꯦ, ꯁꯤꯗꯤ ꯃꯤ ꯃꯁꯤꯡꯗꯤ ꯁꯨꯈ꯭ꯔꯦ, ꯑꯗꯣ ꯑꯩ ꯑꯃꯗꯤ ꯈꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ, ꯑꯗꯨꯗꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯁꯨ ꯌꯥꯏ, ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯂꯥꯞꯄꯦ ꯍꯥꯏꯔꯁꯨ, ꯅꯠꯇ꯭ꯔꯒ ꯊꯣꯏꯅꯨꯗ ꯄꯥꯎ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ, ꯏꯅꯦ ꯑꯗꯨꯝ ꯂꯥꯛꯀꯦ ꯂꯧꯕ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯆꯧꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ,
ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯣꯏꯔꯒ ꯍꯥꯏꯖꯔꯛꯑꯅꯤ ꯑꯗꯨ ꯍꯣꯏ 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 ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯆꯠꯂꯦ ꯊꯣꯏꯅꯨ ꯅꯪꯗꯤ ꯂꯩꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯑꯩ ꯏꯇꯥꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯈꯤꯅꯤ ꯏꯅꯦ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯐꯔꯦ ꯏꯅꯦ ꯆꯠꯂꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯌꯥꯅꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯁꯦꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯌꯥꯎꯔꯤꯁꯤꯗ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛꯀꯤ ꯏꯅꯦꯗꯨꯗ ꯄꯤꯔ ꯂꯣꯏꯔꯦ ꯁꯦꯜꯁꯨ ꯅꯨꯡꯉꯥꯏꯇꯦ ꯋꯥꯁꯨ ꯌꯥꯝ ꯄꯦꯠꯂꯤ ꯃꯃꯜꯁꯨ ꯇꯥꯍꯟꯗꯣꯏꯗ ꯇꯧꯔ ꯂꯩ ꯑꯗꯨꯗ ꯑꯩꯁꯨ ꯄꯤꯅꯤꯡꯉꯛꯇ꯭ꯔꯦ ꯊꯣꯏꯅꯨꯅ ꯏꯇꯥꯅ ꯁꯥꯕ ꯐꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯗ ꯋꯥ ꯄꯦꯠꯂꯗꯤ ꯇꯣꯛ ꯄꯤꯔꯨꯅꯨ ꯀꯅꯥꯗꯒꯤꯅꯣ ꯂꯧꯖꯔꯨꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯆꯨꯝꯅꯗꯤ ꯍꯥꯏꯅꯧꯀꯣ ꯈꯠꯅ ꯆꯩꯅꯗꯤ ꯇꯧꯔꯨꯅꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯃꯣꯏꯅ ꯇꯩꯕꯨ ꯎꯁꯤꯠꯇꯕꯗꯧꯅ ꯉꯥꯡꯕꯁꯤꯗ ꯑꯩꯁꯦ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨꯕ ꯆꯨꯝꯅ ꯉꯥꯡꯅꯧ ꯍꯥꯏꯕ ꯐꯔꯦ ꯉꯜꯂꯤꯉꯩꯗꯅꯦ ꯅꯇꯥ ꯂꯥꯛꯂꯤꯁꯦ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯨ ꯊꯣꯏꯅꯨꯅ ꯏꯇꯥ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯁꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯂꯤꯕ ꯂꯥꯛꯄꯅ ꯉꯟꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯇꯥ ꯂꯥꯛꯄꯗꯤ ꯀꯩꯗꯧꯔꯝꯂꯤꯕ ꯂꯝꯕꯤꯁꯤꯗ ꯊꯣꯏꯅꯨ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯉꯥꯟꯕꯤꯗ ꯍꯪꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯤꯅꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯅꯪ ꯈꯨꯝꯂꯛꯀꯅꯨ ꯉꯥꯟꯕꯤ ꯑꯗꯨꯝ ꯈꯨꯝꯂꯛꯁꯅꯨ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯇꯥ ꯂꯥꯛꯄ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯁꯤ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ ꯃꯁꯥꯅꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯃꯁꯥꯅꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯥ ꯂꯥꯛꯄ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤ ꯅꯣꯏ ꯏꯃꯨꯡꯅꯁꯨ ꯏꯇꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯤ ꯑꯗꯨꯗ ꯇꯥ ꯂꯥꯛꯄꯅ ꯁꯨꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯊꯣꯏꯅꯨ ꯅꯁꯛꯅꯗꯤ ꯏꯊꯤ ꯊꯤꯔꯕꯅꯤꯅ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅ ꯈꯨꯠ ꯊꯤꯡꯖ ꯂꯩꯔꯕ ꯉꯁꯥꯏꯅ ꯉꯥꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗ ꯅꯪꯅ ꯁꯨꯝ ꯈꯨꯝꯂꯤꯁꯦ ꯑꯩ ꯄꯥꯝꯂꯤꯕ꯭ꯔꯣ ꯅꯪ ꯊꯣꯏꯅꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯕꯤꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯋꯤ ꯂꯥꯛꯄꯅ ꯃꯗꯨꯗ ꯃꯥꯡꯗ ꯑꯃꯨꯛꯁꯨ ꯊꯠꯆꯤꯟꯗꯨꯅ ꯉꯥꯏꯈꯣ ꯉꯥꯟꯕꯤ ꯑꯩꯅ ꯀꯧꯕ ꯍꯥꯏꯕ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯊꯣꯏꯅꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯃꯇꯥꯡ ꯉꯥꯟꯕꯤꯒꯤ ꯃꯑꯣꯡꯁꯨ ꯈꯪꯕꯅ ꯃꯥꯅ ꯑꯣꯏꯅ ꯇꯥ ꯂꯥꯛꯄ ꯆꯠꯊꯣꯛ ꯑꯩꯈꯣꯏ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯂꯝꯕꯤ ꯊꯠꯀꯅꯨ ꯃꯤꯅ ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯈꯪꯉꯁꯨ ꯍꯟꯖꯤꯟ ꯁꯨꯝ ꯌꯦꯜꯂꯤꯁꯦ ꯇꯟꯗ꯭ꯔꯣ ꯉꯥꯟꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯉꯣꯟꯗꯅꯤ ꯉꯥꯟꯕꯤ ꯁꯥꯎꯅ ꯃꯇꯥꯒꯤ ꯃꯈꯨꯠ ꯁꯝꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯈꯪꯗꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩ ꯈꯪꯗꯕ ꯃꯤꯅ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯎꯁꯤꯠꯈꯤꯗꯦ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯅꯈꯣꯏ ꯏꯃꯨꯡꯅꯅꯤ ꯏꯃꯥ ꯏꯆꯥꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯅꯈꯣꯏꯅ ꯃꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯁꯣꯛꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯝꯂꯣꯏ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯈꯟꯕꯒꯤ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯑꯩ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯨ ꯑꯩ ꯅꯪꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯅꯨ ꯆꯠꯊꯣꯛ ꯂꯝꯕꯤꯗ ꯂꯦꯞꯁꯤꯟꯒꯅꯨ ꯆꯠꯀꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯂꯥꯛꯄꯅ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥ ꯑꯗꯨꯕꯨ ꯃꯤꯇꯥꯡꯕꯤ ꯅꯪꯅꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯨꯗꯨꯅ ꯆꯤꯡꯕꯗ ꯀꯅꯥꯅ ꯊꯤꯡꯕꯤꯗꯧꯔꯤꯒꯦ ꯂꯥꯛꯄ ꯑꯩꯉꯣꯟꯗ ꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯋꯤ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯈꯨꯠ ꯑꯃꯅ ꯂꯥꯛꯄꯕꯨ ꯆꯤꯡꯊꯣꯛꯈꯤꯗꯨꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤ ꯂꯥꯛꯄꯗꯨ ꯆꯩꯅꯥꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯁꯜꯂꯒ ꯇꯥꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯅꯨꯄꯤꯗ ꯑꯀꯟ ꯁꯥꯕ ꯅꯪ ꯀꯝꯗꯧꯏ ꯂꯥꯛꯄꯅ ꯍꯩ ꯅꯪ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯩ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯆꯜꯒꯨꯝꯕꯤꯁꯤꯗ ꯅꯪ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯣ ꯑꯩ ꯎꯔꯤꯕꯅꯤ ꯅꯁꯛꯇꯨꯅ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯦꯟꯕꯥ ꯍꯦꯛ ꯃꯥꯟꯈꯩ ꯆꯠꯂꯣ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯐꯩ ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ ꯑꯣ ꯀꯩꯗꯧꯒꯦꯕ ꯌꯦꯡꯉꯒꯦ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯃꯨꯛꯁꯨ ꯀꯌꯥ ꯐꯖꯔꯔꯣꯏ ꯅꯪ ꯂꯥꯛꯄꯗꯣ ꯃꯊꯟꯇꯒ ꯑꯣꯏꯔꯤ ꯃꯁꯥ ꯐꯕ ꯆꯤꯡꯂꯦꯝꯕ ꯎꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯀꯤꯁꯨ ꯀꯤꯔꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯀꯤꯟꯁꯦ ꯃꯒꯨꯜꯗꯤ ꯂꯩꯕꯖꯥꯠꯅꯤ ꯑꯅꯤꯔꯛ ꯍꯟꯗꯦ ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯅꯥꯀꯜ ꯑꯃ ꯄꯩꯔꯒ ꯆꯠꯈ꯭ꯔꯦ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯔꯦꯜ ꯃꯇꯥꯁꯤꯒ ꯅꯨꯄꯤꯗ ꯑꯐꯥꯎꯀꯁꯨ ꯁꯥꯔꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯩꯅꯤ ꯃꯥꯒꯤꯁꯦ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯇꯥꯅꯤꯡꯊꯦꯝ ꯎꯗ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯆꯜꯕꯣ ꯊꯣꯏꯅꯨꯅ ꯏꯆꯜ ꯀꯥꯏꯅ ꯑꯩꯅꯗꯤ ꯏꯕꯨꯡꯅꯤ ꯈꯟꯗꯦ ꯍꯣꯏ ꯇꯥꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒ ꯈꯪꯅꯧ ꯏꯇꯥꯎꯁꯦ ꯆꯤꯡꯂꯦꯝꯕ ꯀꯧꯕꯅꯤ ꯏꯕꯨꯡ ꯆꯤꯡꯂꯦꯝꯕꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯅꯤꯡꯊꯦꯝ ꯍꯣꯏꯒ ꯅꯛꯅꯕ꯭ꯔꯣ
ꯏꯆꯜꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯇꯥꯎꯒ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯏꯌꯥꯝꯕꯗꯤ ꯊꯪꯅꯗꯦ ꯑꯗꯣ ꯏꯆꯜ ꯑꯃꯁꯦ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯈꯨꯃꯟ ꯉꯥꯟꯕꯤ ꯀꯧꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯟꯕꯤ ꯍꯥꯏꯅ ꯀꯧꯏ ꯑꯣ ꯌꯥꯝ ꯐꯖꯩ ꯃꯤꯡꯁꯦ ꯑꯗꯣ ꯁꯨꯝ ꯈꯪꯅꯁꯤ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯨꯡ ꯑꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯒꯦ ꯏꯕꯨꯡ ꯍꯣꯏꯁꯨ ꯆꯠꯄꯤꯔꯣ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯆꯜ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯏꯕꯨꯡ ꯀꯣꯏꯔꯛꯑꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯗꯤ ꯈꯨꯃꯟ ꯉꯥꯟꯕꯤ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯆꯥ ꯑꯣꯏꯕꯤꯗꯨꯗꯤ ꯎꯖꯒꯦ ꯐꯪꯗꯦ ꯅꯣꯡꯃꯇ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯦꯝꯅ ꯀꯥꯟꯗꯦ ꯏꯇꯥꯎ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯪꯂꯒ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯦꯛꯇ ꯍꯥꯏꯕꯅ ꯐꯔꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄꯕꯨ ꯊꯦꯡꯅꯗꯦ ꯁꯨꯝ ꯀꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯄꯨ ꯄꯥꯜꯂꯒ ꯂꯩꯖꯔꯝꯒꯅꯤ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯃꯤꯍꯨꯜꯀꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧ ꯊꯣꯏꯅꯨ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯂꯁꯤ ꯏꯇꯥꯎ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒꯦ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯦ ꯊꯣꯏꯅꯨ ꯍꯣꯏꯒꯤꯅꯤ ꯆꯪꯂꯁꯤ ꯏꯇꯥꯎ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯇꯥ ꯅꯤꯡꯊꯦꯝ ꯌꯥꯝ ꯊꯥꯖꯗꯦ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯏꯆꯜ ꯂꯣꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯦꯗꯤ ꯎꯗꯦ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯀꯥꯈꯤ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯁꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯗ ꯍꯣꯏ ꯑꯗꯣ ꯏꯆꯜ ꯏꯅꯦꯒ ꯅꯪꯒ ꯅꯣꯏ ꯑꯅꯤꯈꯛ ꯂꯩꯕ꯭ꯔꯣ ꯑꯇꯩꯗꯤ ꯎꯗꯦꯅ ꯍꯣꯏ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯌꯦ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯂꯥꯛꯊꯣꯛꯇꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯦ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯏꯆꯜꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯒꯦꯅ ꯂꯥꯛꯂꯤꯅꯤ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯏꯕꯨꯡꯒꯤꯕꯨ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯒꯤ ꯅꯪꯒꯤ ꯅꯇꯥꯉꯥꯟꯕꯤꯗꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯗꯤ ꯏꯆꯜꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯒꯦꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈ꯭ꯔꯦ ꯏꯕꯨꯡ ꯃꯥꯒꯤ ꯃꯤꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯃꯤ ꯂꯩꯇ꯭ꯔꯒ ꯌꯥꯔꯛꯂꯣꯏ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯦꯝꯅ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯏꯆꯜꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯏꯇꯥꯎꯁꯦ ꯉꯥꯎꯔ ꯆꯠꯈ꯭ꯔꯅꯤ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯣꯏ ꯂꯩꯀꯥꯏꯗꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯏ ꯊꯦꯡꯅꯗꯕꯤ ꯑꯗꯨꯝ ꯍꯜꯂꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯣꯏꯗ ꯑꯣꯏꯅ ꯆꯪꯂꯛꯂꯕꯅꯤ ꯉꯁꯤꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯒꯦ ꯑꯗꯣ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯏꯇꯥꯉꯥꯟꯕꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯃꯤꯐꯠꯇꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠ ꯎꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯊꯃꯣꯏꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯃꯥꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯊꯣꯏꯅꯣ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯊꯣꯏꯅꯣ ꯅꯪꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯏꯇꯥꯎꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯈꯨꯃꯟ ꯉꯥꯟꯕꯤ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯠꯂꯝꯗꯦ ꯁꯣꯝꯗꯁꯨ ꯂꯥꯛꯄꯒꯤ ꯃꯃꯥꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯅꯍꯥꯟꯁꯨ ꯅꯨꯄꯥ ꯅꯦꯛꯂꯒ ꯐꯨꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯀꯔꯤꯃꯇ ꯅꯈꯨꯠ ꯍꯟꯕ ꯉꯝꯗꯕꯅꯦꯕ ꯆꯥꯕ ꯈꯛꯇꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯎ ꯃꯤꯅ ꯐꯨꯅꯕ ꯅꯪ ꯑꯃꯀꯣ ꯑꯁ ꯃꯥ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯄꯥꯡꯗꯕ ꯑꯣꯏꯅ ꯎꯈ꯭ꯔꯅꯤ ꯇꯞꯅ ꯉꯥꯡꯉꯣꯃꯤ ꯍꯔꯦ ꯏꯀꯥꯏꯕꯒꯁꯨ ꯈꯪꯂꯤ ꯕꯣꯏꯔꯦ ꯍꯩ ꯃꯗꯨꯒꯤ ꯃꯤꯇꯥꯡꯕꯤꯗꯣ ꯑꯩꯅ ꯏꯃꯧ ꯑꯣꯏꯕꯒ ꯄꯥꯝꯗꯦꯀꯣ ꯃꯥꯅ ꯃꯃꯤꯠ ꯇꯥꯡꯂꯤꯗꯨꯕꯨ ꯑꯩꯈꯣꯏꯅꯅꯤꯀ ꯍꯥꯏꯔꯝꯂꯤꯕ ꯃꯆꯤꯜꯗꯣ ꯊꯨꯒꯥꯏꯅꯤꯡꯂꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯩ ꯇꯥꯟꯅꯕ ꯅꯠꯇꯦꯕ ꯏꯕ ꯏꯃꯥꯅ ꯈꯪꯗꯕꯒꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯅꯪꯅ ꯅꯆꯤꯜ ꯊꯣꯛꯇꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯟꯕꯗꯨꯕꯨ ꯑꯩꯅ ꯈꯪꯒꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯄꯥꯝꯗ꯭ꯔꯦ ꯏꯃꯧ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯅꯪꯅ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ ꯇꯣꯛꯂꯝꯂꯕꯗꯤ ꯊꯣꯛꯂꯝꯂꯣꯏ ꯏꯃꯥ ꯑꯩꯗꯤ ꯃꯥꯒꯤ ꯃꯔꯜ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯅꯤ ꯃꯥ ꯂꯧꯔꯗꯤ ꯑꯗꯨ ꯈꯟꯕꯩꯅꯤꯕ ꯅꯨꯡꯁꯤꯕꯩ ꯅꯠꯇꯦꯕ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯧꯔꯤꯒꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯕꯨ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯈꯪꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯃꯥ ꯅꯪꯅ ꯈꯪꯗꯕꯩ ꯊꯣꯛꯂꯤꯅꯤ ꯐꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯋꯥ ꯑꯃ ꯐꯥꯎ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯀꯃꯥꯏ ꯈꯪꯗꯧꯔꯤꯒꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯅꯦ ꯐꯥꯕ꯭ꯔꯥ ꯄꯨꯟꯕ꯭ꯔꯥ ꯄꯨꯁꯤꯜꯂꯣ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯀꯣꯛ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯥ ꯂꯧꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯗꯦꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯨꯁꯨ ꯃꯔꯜ ꯌꯦꯡꯂꯒ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅ ꯅꯨꯡꯁꯤꯕꯩ ꯇꯥꯟꯅꯕ ꯑꯣꯏꯔꯁꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯇꯥꯡꯂꯕꯅꯤꯅ ꯃꯔꯜꯗꯣ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯇꯥꯡꯅꯤ ꯃꯥꯕꯨ ꯀꯔꯤꯗ ꯅꯨꯡꯁꯤꯗꯧꯔꯤꯒꯦ ꯌꯥꯏ ꯏꯆꯥꯒꯤ ꯋꯥꯈꯜꯗꯣ ꯏꯃꯥꯅ ꯌꯥꯏ ꯑꯗꯨꯗꯤ ꯈꯔꯕꯨ ꯊꯨꯅ ꯄꯨꯁꯤꯜꯂꯣ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯃꯌꯨꯝꯗꯩ ꯐꯥꯗꯧꯇ ꯉꯥꯏꯔꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯗ꯭ꯔꯦ ꯂꯨꯔꯤꯁꯦ ꯁꯤꯗꯅꯤ ꯏꯃꯥ ꯈꯪꯗꯦ ꯃꯌꯨꯝꯗꯩ ꯐꯥꯒꯦꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ ꯆꯦꯛꯁꯤꯟꯅꯗꯧ ꯁꯤꯗ ꯂꯩꯔꯦ ꯃꯤꯒꯤ ꯃꯔꯜꯗ ꯉꯥꯎꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯊꯗ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ
ꯊꯣꯏꯅꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯗꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯀꯣ, ꯑꯩꯈꯣꯏꯗꯒ ꯅꯣꯡꯃ ꯐꯥꯎ ꯂꯥꯛꯇꯦ꯫ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯁꯥꯎꯅꯣ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯀꯥꯔꯤ, ꯑꯗꯨꯒꯤ ꯑꯩꯁꯦ ꯏꯊꯟꯇ ꯉꯥꯏꯔꯤ, ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕꯅꯤ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯑꯩꯁꯦ ꯋꯥ ꯃꯇꯝꯒꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯇꯝꯃꯣ? ꯊꯣꯏꯅꯨꯅ ꯆꯤꯡꯂꯦꯝꯕ ꯂꯥꯛꯂꯝꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯏꯇꯥ ꯑꯩ ꯇꯜꯂꯤꯗ, ꯃꯤꯇꯥꯡꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ? ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯏꯇꯥ ꯇꯥ ꯆꯤꯡꯂꯦꯝꯕꯒꯤꯗꯣ ꯇꯧꯁꯤꯟꯅꯕꯗꯤ ꯃꯥꯟꯗꯦ, ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯍꯜ ꯊꯥꯔꯛꯂꯒ ꯍꯥꯏꯅꯕ ꯂꯥꯛꯂꯕꯗꯤ ꯑꯩ ꯌꯥꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯏꯇꯥ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯏꯇꯥ, ꯑꯗꯣ ꯇꯥ ꯂꯥꯛꯄꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯍꯧꯏ, ꯑꯩꯕꯨꯗꯤ ꯅꯍꯥꯟꯈꯩ ꯊꯣꯛꯇꯝꯅꯤꯅ ꯎꯗꯦ, ꯉꯁꯤꯁꯨ ꯂꯩꯔꯝꯃꯤ, ꯑꯩ ꯂꯥꯛꯄ ꯎꯕꯗ ꯆꯠꯈꯤ, ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯃꯤ ꯍꯣꯏꯅ ꯐꯔꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯗꯤ ꯏꯇꯥ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ, ꯃꯥ ꯎꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗ꯭ꯔꯤꯕꯁꯤ ꯏꯇꯥ꯫ ꯏꯇꯥ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ, ꯑꯁꯤ ꯃꯤꯁꯦ ꯑꯐꯕ ꯅꯠꯇꯦ, ꯅꯊꯟꯇ ꯂꯩ ꯈꯪꯉꯗꯤ ꯌꯨꯝꯗꯒ ꯆꯪꯉꯛꯇꯧ ꯃꯤꯗꯥꯅꯤ꯫ ꯉꯔꯥꯡꯁꯨ ꯏꯇꯥ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯒ ꯐꯨꯅꯒꯦ ꯇꯧꯏ ꯍꯥꯏꯅ ꯍꯧꯏ꯫ ꯉꯔꯥꯡ ꯑꯩꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯤ ꯁꯨꯔꯤꯉꯩꯗ ꯉꯥꯡꯅꯕ ꯑꯩ ꯇꯥꯏꯌꯦ, ꯑꯩꯒꯤ ꯃꯔꯝꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯊꯣꯛꯇꯕꯅꯤ꯫ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯩꯔꯝꯈꯤꯗ꯭ꯔꯦ ꯏꯇꯥ? ꯂꯩꯔꯝꯒꯅꯤ ꯏꯇꯥ, ꯇꯥ ꯆꯤꯡꯂꯦꯝꯕꯗꯤ ꯇꯧꯁꯤꯟꯅꯕ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯇꯧꯗꯣ, ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯈꯜꯂꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯃꯥ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯅꯤ, ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯏꯇꯥ ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯏꯇꯥꯅ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯤꯡꯊꯦꯝꯅ, ꯏꯇꯥꯎ ꯅꯣꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯆꯜꯉꯥꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯍꯣꯏ ꯅꯣꯏ ꯄꯥꯕꯗꯤ ꯌꯥꯔꯛꯀꯅꯤ ꯈꯪꯉꯤ, ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯧꯗꯨꯒ ꯃꯤꯠꯇꯨ ꯈꯛ ꯎꯔꯝꯃꯗꯤ ꯂꯥꯏꯔꯕꯤ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯣꯏꯔꯝꯂꯕꯁꯨ ꯌꯥꯔꯛꯀꯅꯤ, ꯑꯩ ꯈꯪꯉꯤ, ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯩ ꯈꯪꯉꯤ꯫ ꯍꯣꯏꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯨꯡꯁꯤ ꯈꯨꯗꯤ ꯊꯤꯔꯨꯔꯤꯁꯦ, ꯑꯩꯁꯨ ꯃꯐꯝ ꯆꯥꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪꯒꯤꯁꯦ꯫ ꯏꯇꯥꯎ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯦ, ꯃꯥꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯏꯇꯥꯎ ꯑꯩ ꯏꯃꯥꯗ ꯌꯥꯅꯕ ꯑꯩ ꯍꯥꯏꯒꯦ꯫ ꯇꯧꯔꯣꯍꯦ ꯉꯝꯖꯕꯤ ꯑꯗꯨꯛ ꯅꯨꯡꯁꯤꯔꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯆꯥꯅꯔꯤꯕ ꯃꯇꯝꯅꯤ, ꯆꯤꯡꯂꯦꯝꯕꯅ ꯃꯃꯥꯗ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯄꯤꯁꯛꯅ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯗꯅ, ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯉꯝꯂꯣꯏ, ꯅꯪꯁꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯌꯥꯅꯤꯡꯗꯕ ꯈꯔ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏꯃ ꯀꯣ, ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯌꯣꯕ꯫ ꯀꯔꯤꯅꯣ ꯋꯥꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯕꯒ ꯇꯥꯟꯅꯔꯒ ꯅꯃꯧ ꯍꯥꯏꯕ ꯆꯠꯂꯨꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯗꯤ ꯏꯆꯥꯁꯦ ꯁꯣꯏꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯈꯟꯕꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯇꯧꯔꯗꯧꯅꯤ, ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯁꯤꯅꯦ, ꯈꯔ ꯊꯨꯅ ꯆꯠꯂꯣꯕ ꯏꯃꯥ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ꯫ ꯆꯤꯡꯂꯦꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯄꯤꯁꯛꯇꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ, ꯍꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯤꯇꯥꯡꯕꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯃꯤꯇꯥꯡꯕꯤꯗꯨ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯅꯪꯗꯤ꯫ ꯄꯥꯝꯗꯦꯀꯣ, ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯏꯃꯧꯗꯤ ꯅꯥꯝ ꯑꯁꯣꯏꯕ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕꯤ ꯄꯤꯗꯧꯕꯅꯤ꯫ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗꯕ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯔꯣꯏ, ꯑꯩ ꯆꯠꯄꯁꯨ ꯉꯝꯂꯣꯏꯀꯣ꯫ ꯏꯃꯥ ꯃꯥꯁꯨ ꯁꯣꯏꯅꯤꯡꯗꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯅꯥꯝꯃ ꯁꯣꯏꯔꯒ ꯍꯤꯡꯅꯤꯡꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯏꯃꯥ ꯑꯩꯗꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏ, ꯑꯇꯣꯞꯄ ꯋꯥ ꯑꯝꯇ ꯄꯨꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯔꯝꯂꯤꯕ ꯆꯥꯛꯇꯨ ꯆꯥꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯖꯗ꯭ꯔꯕ ꯄꯤꯁꯛ ꯃꯆꯥꯕꯨ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯒ ꯄꯤꯁꯛ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯅꯠꯇꯦ, ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤꯒ ꯈꯜꯂꯤꯁꯤꯕꯨ? ꯅꯨꯃꯤꯠ ꯌꯥꯝꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥ ꯅꯪꯁꯨ ꯃꯄꯥꯅꯤ, ꯈꯤꯇꯗꯤ ꯀꯔꯤꯅꯣ ꯇꯧꯕꯤꯌꯨꯗꯅ꯫ ꯈꯣꯝꯕꯅ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯅꯦ, ꯌꯦꯠꯂꯨꯅꯨ ꯍꯥꯏꯁꯤꯗ ꯂꯩ꯫ ꯃꯃꯥ ꯅꯪꯁꯨ ꯌꯦꯡꯉꯨꯅꯤ, ꯏꯆꯥꯁꯤꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯎꯕ ꯑꯃꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯏ ꯍꯥꯏꯔꯤꯅꯦ, ꯐꯤꯁꯨ ꯁꯥꯏ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ꯫ ꯏꯃꯥꯏ ꯍꯦ ꯄꯦꯝꯃ, ꯃꯤꯒꯤ ꯃꯆꯤꯜꯕꯨ ꯃꯤꯠ ꯎꯕ ꯑꯃꯅ ꯐꯥꯎ ꯑꯁꯣꯏ ꯑꯔꯥꯛ ꯃꯌꯥꯝ ꯑꯃ ꯂꯩ,
ꯑꯗꯨꯗ ꯃꯤꯠꯁꯨ ꯎꯗ꯭ꯔꯕꯤ ꯃꯥꯅ ꯀꯌꯥ ꯃꯆꯨ ꯇꯥꯅ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ, ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯆꯪꯗꯨꯅ ꯃꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤꯗ꯫ ꯏꯇꯥꯎ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯍꯩꯋꯥꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯏꯇꯥꯎ, ꯑꯩ ꯆꯥꯔꯣꯏ꯫ ꯏꯃꯥꯅ ꯃꯥꯕꯨ ꯍꯥꯏꯕ ꯆꯠꯂꯅꯤ, ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯔꯛꯂꯗꯤ ꯑꯩ ꯆꯥꯛ ꯆꯥꯒꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯏꯇꯥꯎ, ꯑꯩ ꯆꯥꯔꯔꯣꯏ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ, ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯋꯥꯈꯜ ꯃꯥꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯂꯦꯛꯊꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯏꯇꯥꯎ, ꯍꯧꯒꯠꯂꯁꯦ, ꯇꯥꯕ꯭ꯔꯣ? ꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯗꯨꯅ ꯏꯁꯤꯡ ꯊꯥꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯇꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗ ꯎꯄꯥꯏ ꯂꯩꯇ ꯄꯤꯁꯛ ꯉꯥꯟꯕꯤꯕꯨ ꯍꯥꯏꯕ ꯆꯠꯅꯕ ꯈꯟꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯃꯄꯥ ꯈꯣꯝꯕ ꯅꯨꯃꯤꯠ ꯑꯐꯕꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯇꯥ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯊꯥꯖꯩꯌꯦ ꯏꯇꯥ꯫ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯏꯇꯥ, ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯅꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯁꯨ ꯌꯨꯝꯒꯤ ꯑꯍꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯇꯥ ꯆꯤꯡꯂꯦꯝꯕꯁꯨ ꯑꯗꯨꯝ ꯐꯅ ꯎꯏ꯫ ꯃꯈꯣꯏꯒꯤ ꯑꯍꯜꯁꯨ ꯑꯗꯨꯝ ꯐꯔꯝꯒꯅꯤꯌꯦ ꯏꯇꯥ꯫ ꯐꯔꯦꯁꯦ, ꯇꯣꯛꯂꯁꯤ ꯏꯇꯥ꯫ ꯍꯩꯗꯨꯝ ꯆꯥꯁꯤ, ꯅꯣꯕꯥꯞ ꯂꯩꯌꯦ꯫ ꯍꯣꯏꯅꯦ, ꯃꯦꯠꯂꯒ ꯆꯥꯁꯤ꯫ ꯉꯥꯟꯕꯤꯕꯨ ꯍꯥꯏꯅꯕ ꯆꯠꯂꯅꯤ ꯈꯪꯕꯒ ꯆꯤꯡꯂꯦꯝꯕ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯄꯥꯝꯕ ꯁꯥꯗꯨꯅ ꯈꯨꯃꯟ ꯉꯥꯟꯕꯤ ꯍꯥꯏꯅꯗꯨꯅ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯂꯨꯍꯣꯡꯕꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯊꯗꯤ ꯂꯨꯍꯣꯡꯅꯕ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯉꯥꯟꯕꯤ, ꯑꯩꯗꯤ ꯅꯪ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯎꯕꯤꯗꯨꯅ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯂꯩ꯫ ꯑꯩ ꯌꯥꯝ ꯄꯦ꯫ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯔꯝꯂꯦ꯫ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤ꯫ ꯁꯣꯝꯗꯅ ꯄꯤꯁꯛ ꯐꯤ ꯀꯥꯝꯗꯨꯅ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤ꯫ ꯀꯔꯤꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯃꯉꯥꯏꯔꯤ, ꯁꯨꯅꯤꯡꯗꯕꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ꯫ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯊꯕꯛꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯨꯡꯉꯥꯏꯕꯅ ꯄꯤꯁꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯁꯟꯅꯥꯒꯤ ꯊꯝꯕꯥꯜ ꯃꯇꯨꯝ ꯃꯇꯨꯝ ꯁꯥꯠꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯕꯨ? ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯑꯣ, ꯇꯥꯅꯤꯡꯂꯣꯏꯌꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯋꯥꯏ ꯇꯥꯁꯤꯟꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯏ ꯇꯥꯁꯤꯟꯕ, ꯑꯌꯨꯛꯀꯤ ꯇꯥꯁꯤꯟꯕ, ꯃꯊꯣꯡ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯤ ꯃꯧꯅ ꯍꯥꯏꯕꯅꯤꯗ? ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯁꯨꯛ ꯇꯜꯂꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏ, ꯉꯁꯥꯏꯅ ꯏꯃꯧꯅ ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯎꯁꯨ ꯎꯗꯅ ꯅꯊꯧ ꯂꯩꯇꯕ ꯁꯥꯗꯅ ꯑꯃꯨꯛ ꯇꯥꯁꯤꯟꯕꯤꯔꯤꯕ꯫ ꯂꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯥꯝ ꯀꯟꯈꯠꯂꯤꯗꯣ, ꯑꯩꯕꯨꯅ ꯐꯠꯇꯕꯤ ꯇꯥꯍꯟꯗꯣꯏ ꯍꯣꯠꯅꯔꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯋꯥꯏ ꯇꯥꯁꯤꯜꯂꯕꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯣꯜꯂꯝꯂꯤꯕ? ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯕꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯁꯤ ꯎꯗ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ? ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦꯀꯣ꯫ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯅꯈꯣꯜꯗꯣ ꯇꯥꯍꯜꯂꯛꯀꯅꯨꯀꯣ꯫ ꯄꯤꯁꯛ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯅꯦꯝ ꯐꯠꯇꯕꯤ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯝꯃꯤ꯫ ꯄꯤꯁꯛꯇꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯃꯃꯧꯗꯨꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯅꯠꯇꯦ, ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃꯈꯛ ꯁꯣꯛꯂꯁꯨ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯍꯩꯗꯣꯛꯂꯤꯅꯦꯕ꯫ ꯅꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯉꯤꯅꯦ, ꯅꯁꯥꯒꯤ ꯐꯤꯕꯝꯗꯤ ꯏꯌꯦꯡ ꯍꯦꯛ ꯌꯦꯡꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯅꯣ? ꯃꯤꯅꯥꯏ ꯎꯠꯂꯛꯄꯁꯨ ꯅꯠꯇꯦ, ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯔꯦ꯫ ꯏꯃꯥ, ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯍꯧꯗꯕꯅꯤ꯫ ꯑꯩꯅ ꯁꯣꯛꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯉꯝꯃꯤꯗꯀꯣ, ꯅꯆꯤꯜꯗꯣ ꯈꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯋꯥꯔꯛꯇꯕꯤꯁꯤꯗꯤ꯫ ꯅꯅꯦꯝꯅꯀꯣ ꯑꯍꯜ ꯂꯃꯟꯅ ꯀꯔꯤ ꯍꯥꯏꯅꯤꯁꯨ ꯈꯪꯗꯦ꯫ ꯅꯁꯥꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯤ, ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯅꯣꯂꯛꯄ ꯇꯝꯃꯨꯅꯦꯍꯦ꯫ ꯉꯥꯟꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯃꯇꯧꯗ ꯄꯤꯁꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯌꯦꯡꯉꯣꯕ ꯑꯁꯤ, ꯃꯍꯥꯛꯀꯤ ꯃꯧꯅꯤ ꯃꯁꯤ, ꯎꯁꯤꯠꯇꯕꯗꯧꯅ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯤꯁꯦ꯫ ꯈꯪꯒꯅꯤ ꯃꯁꯤ, ꯄꯤꯁꯛ ꯑꯩꯒꯤ ꯏꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦꯕ ꯃꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯇꯣꯛꯂꯕꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ꯫ ꯅꯣꯡꯃ ꯐꯥꯎ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯃꯈꯣꯏ ꯇꯥꯗꯅ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ, ꯄꯥꯕꯁꯨ ꯆꯠꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧꯕꯗ ꯑꯩꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ꯫ ꯉꯥꯟꯕꯤ, ꯑꯩꯅ ꯍꯥꯏꯗꯧꯕꯗꯤ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯒꯅꯨ꯫ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯃꯗꯨꯗ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏ꯫ ꯏꯃꯥꯕꯨ ꯅꯪꯅ ꯆꯨꯝꯊꯣꯛ, ꯑꯩꯅ ꯊꯥꯖꯩ ꯉꯝꯒꯅꯤ ꯁꯣꯏꯗꯅ꯫
ꯅꯪꯒꯤ ꯊꯃꯣꯏ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯃꯈꯣꯏ ꯇꯥꯗꯅ ꯑꯗꯨꯛ ꯊꯥꯖꯔꯤꯕꯗꯣ ꯑꯩ ꯃꯥꯡꯍꯟꯖꯔꯣꯏ ꯑꯩ ꯍꯣꯠꯅꯒꯦ ꯐꯔꯦꯁꯦ ꯄꯣꯊꯥꯕꯤꯔꯣ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯏꯁꯧ ꯂꯥꯡꯉꯤ ꯑꯌꯨꯛꯇꯨꯗ ꯀꯔꯤ ꯃꯧꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎ ꯌꯥꯍꯧꯗ꯭ꯔꯤꯁꯤꯕꯣ ꯉꯥꯟꯕꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯑꯁꯨꯛ ꯂꯥꯡꯂꯤꯁꯤꯕꯣ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯍꯦ ꯃꯤꯇꯥꯡꯕꯤ ꯇꯧꯉꯝꯕꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯈꯖꯤꯛ ꯊꯦꯡꯈꯤꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥ ꯆꯥꯎꯍꯜꯂꯤ ꯏꯕꯨ ꯏꯀꯥꯏꯗꯦ ꯍꯟꯅꯨꯊꯪꯗ ꯍꯩ ꯃꯁꯤꯗ ꯃꯁꯤ ꯁꯝꯖꯤꯠꯁꯤꯅ ꯍꯦꯛ ꯀꯟꯊꯕ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯅ ꯀꯜꯂꯛꯂꯤꯕꯗꯨ ꯈꯨꯃꯟ ꯉꯥꯟꯕꯤꯅ ꯇꯥꯞ ꯐꯥꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕꯁꯤꯕꯨ ꯅꯆꯥ ꯅꯃꯧꯗ ꯇꯧꯔꯗꯤ ꯍꯟꯅꯨꯊꯪꯗ ꯋꯥꯖꯒꯦꯇꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯉꯁꯤꯒꯤ ꯃꯃꯧꯒꯤ ꯃꯇꯧꯗ ꯄꯤꯁꯛ ꯉꯛꯅ ꯇꯨꯃꯤꯟ ꯌꯦꯡꯍꯧꯔꯤ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯛꯂꯤ ꯃꯃꯤꯠꯁꯨ ꯎꯗ꯭ꯔꯕꯤ ꯃꯃꯧꯅ ꯀꯝꯗꯧꯅ ꯑꯗꯨꯛ ꯊꯨꯅ ꯁꯨꯝꯖꯤꯠ ꯑꯗꯨꯕꯨ ꯐꯥꯈꯤꯕꯅꯣ ꯈꯟꯕꯗ ꯉꯛꯆꯥꯅꯅ ꯂꯩꯍꯧꯏ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯨꯝꯖꯤꯠꯇꯨꯕꯨ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯀꯣꯜꯂꯒ ꯐꯝꯂꯤꯗꯨꯕꯣ ꯀꯨꯏꯔꯒꯁꯨ ꯉꯥꯎꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯃꯥ ꯅꯪꯁꯦ ꯉꯥꯏꯈꯣꯗ ꯃꯄꯥ ꯃꯧꯁꯦ ꯉꯁꯤꯗꯤ ꯃꯤꯠ ꯎꯕꯗꯧꯅ ꯇꯧꯏꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯁꯦ ꯎꯇ ꯎꯕꯗꯧꯅ ꯇꯧꯏ ꯑꯁꯤꯕꯨ ꯑꯩꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯑꯩ ꯉꯥꯎꯔꯦꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ರಿ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯗꯅꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯥꯟꯕꯤꯗꯨ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯅꯤ ꯂꯥꯛꯄꯗꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯃꯤꯅꯨꯡꯈꯥꯡ ꯑꯁꯤꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤꯅ ꯂꯥꯛꯄꯅ ꯉꯥꯟꯕꯤ ꯅꯪꯗꯤ ꯃꯧ ꯑꯣꯏꯔꯒꯅꯤ ꯍꯦꯜꯂꯤꯅꯦ ꯐꯖꯕꯁꯦ ꯁꯤꯗꯤ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯉꯦꯗ ꯇꯧꯔꯤꯁꯦ ꯇꯥꯜꯂꯛꯄ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯁꯦ ꯌꯦꯡꯅꯤꯡꯂꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯗ꯭ꯔꯕꯣ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯏꯃꯨꯡ ꯑꯃꯒꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯅꯪꯒ ꯃꯥꯟꯅꯕ ꯀꯅꯥꯗꯨꯅ ꯍꯥꯏꯔꯨꯁꯨ ꯃꯐꯝꯁꯤꯗꯗꯤ ꯆꯟꯅꯔꯔꯣꯏ ꯃꯤꯇꯥꯡꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯕꯗ ꯀꯅꯥꯅ ꯊꯤꯡꯗꯧꯔꯤꯒꯦ ꯃꯤꯠ ꯇꯥꯡꯂꯕꯁꯨ ꯑꯩ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯐꯕꯗꯤ ꯍꯥꯏꯔꯨꯅꯨ ꯈꯨꯠꯗꯥꯡ ꯐꯥꯎ ꯁꯣꯛꯍꯟꯗꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯏꯀꯥꯏ ꯈꯪꯗꯕ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤꯗꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯍꯥꯏꯒꯠꯀꯅꯨꯗ ꯅꯪꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯁꯥꯐꯅ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯍꯦꯛꯇ ꯑꯩꯒꯤ ꯑꯣꯏꯗꯧꯅꯤ ꯏꯇꯥꯎ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯏꯇꯥꯎ ꯄꯨꯈ꯭ꯔꯁꯤ ꯄꯤꯁꯛꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯃꯧ ꯐꯖꯕꯤꯁꯦ ꯂꯧꯔꯨꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯍꯥꯏ ꯆꯠꯍꯧꯔꯣ ꯌꯥꯝ ꯊꯨꯅ ꯍꯅꯨꯕꯤ ꯄꯦꯠ ꯄꯦꯠ ꯉꯥꯡꯗ꯭ꯔꯁꯨ ꯆꯪꯈ꯭ꯔꯣ ꯌꯦꯜꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯉꯥꯟꯕꯤꯅ ꯐꯔꯦꯅꯦ ꯉꯥꯟꯕꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯕ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ ꯃꯤꯇꯥꯡꯕꯤ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯁꯥꯐꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇꯕ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯔꯗꯧꯅꯤ ꯆꯦꯟꯈꯤꯅꯨ ꯉꯥꯏꯀꯣ ꯑꯩ ꯐꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯆꯦꯟꯈꯤꯅꯨꯅꯦ ꯀꯩ ꯈꯪꯗꯕ ꯄꯤꯁꯛꯅ ꯍꯩꯃꯥ ꯇꯥꯜꯂꯦ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯃꯤꯇꯥꯡꯕꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯪꯂꯅꯦ ꯁꯥꯐꯅ ꯏꯇꯥꯎ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯅꯨꯄꯤ ꯆꯥꯕꯤꯁꯦ ꯐꯥꯅꯤꯡꯏ ꯑꯩ ꯉꯝꯂꯔꯣꯏ ꯃꯇꯨꯡꯗꯩꯕꯨ ꯍꯧꯔꯛꯂꯅꯨ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯏꯇꯥꯎ ꯂꯥꯛꯄꯅ ꯉꯥꯏꯈꯣ ꯃꯤ ꯏꯇꯥꯎ ꯑꯩ ꯃꯇꯨꯡꯗ ꯂꯥꯛꯂꯔꯣꯏ ꯑꯩ ꯇꯣꯛꯆꯔꯒꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤꯠ ꯇꯥꯡꯂꯕꯁꯨ ꯀꯩꯅꯣꯝꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯅꯤꯗꯣ ꯃꯔꯤꯜ ꯃꯇꯥꯁꯤꯒ ꯅꯨꯄꯤ ꯐꯥꯗꯧꯔꯤ ꯀꯥꯏꯅ ꯂꯥꯛꯆꯕ ꯁꯥꯔꯤ ꯈꯨꯃꯟ ꯉꯥꯟꯕꯤ ꯑꯩꯒꯤ ꯏꯇꯤ ꯈꯪꯗ ꯁꯥꯔꯗꯅ ꯄꯤꯁꯛ ꯃꯌꯥ ꯀꯥꯅ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯉꯥꯟꯕꯤꯗꯨ ꯎꯁꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯐꯥꯎ ꯄꯤꯁꯛ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯝꯕꯅ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯏꯁꯧꯁꯨ ꯂꯥꯡꯗꯦ ꯌꯥꯝ ꯋꯥꯈꯜ ꯇꯥꯕꯤ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯂꯥꯡꯒꯅꯨꯗ ꯃꯄꯥ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯣꯏ ꯃꯄꯥꯅ ꯈꯪꯄꯣꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ ꯑꯣ ꯉꯁꯥꯏ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯁꯦ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯑꯦ ꯍꯥꯏꯕ ꯈꯝꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯝꯕꯁꯨ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯃꯃꯥ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯤꯠ ꯎꯗꯕꯤ ꯑꯃꯅ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯍꯥꯟꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯣꯏꯕꯩꯅ ꯍꯥꯏꯔꯁꯨ ꯌꯨꯝꯁꯤꯗ ꯃꯥꯗꯤ ꯃꯤꯅꯧꯅꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯀꯔꯤꯁꯨ ꯇꯥꯛꯇꯦ ꯇꯁꯦꯡꯅ ꯎꯗ ꯎꯕꯒꯨꯝ ꯃꯥꯅ ꯇꯧꯈꯤꯕꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯑꯩꯗꯤꯅꯦ ꯃꯄꯥ ꯆꯤꯡꯅꯒꯅꯨ ꯌꯥꯗ꯭ꯔꯦ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯃꯃꯥ ꯅꯣꯡꯃ ꯈꯪꯗꯣꯛꯂꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯍꯌꯦꯡ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯈꯪꯗꯣꯛꯂꯁꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ
luhongba chatkani haiduna hobe hobe loishili. Sana siramdai mamaubu kaurei. Bema, mau, tabro nangbo, sida mukta lau. Kay haige ma. Se, imagi sana si, amukta sisila u. Si hairaga, soiba saraga sana naningdo makada thadarki. Haima, maning takrin he. As, mangi batar, amukta thiyu ni nangbo. Sidarai rei ma, sizin biragi. Yari, ima chalu kiye ko. Hoi ma. Karino, ekhoi ma sibu karino. Ngasidi aibu nuksina kobiri sibo. Mabu pharaklaba zala. Natraga tausimnariba oiribra. Khambasu ahorami mamauna gopkraba sana naning adubo tapkhun khibado. Khangkhre magi mamau mitangde haiba. Amuksu khalli mitangbasu natana karigi mitangbi amagi saktamde hingliba haiduna khanjari. Jinglembasu thabak halaklami. Macha halakpada mapana wari pu matamlaklami. Wari to taraga jinglembasu haraujari. Numidangi matamni chak toklaba matung imungi mi pumna wari saduna phamlami. Matang chari khanduna khambana mamauda khanghaudana hanglaklami. Imau ibema, ngasidi pa wakarangi. Sengna khumuko. Imau na khumgani haina su thajai pana. Baba, kari wano hangbiyo. Imau na mit una. Mitangbi amagi saglode hingliba se karigino. Nganbi khumdi. Ngakna yenglei lairiba mi khudingda. Mamaugi matau uraga pisakna amuk hairi. Hayo. Kari khanjaba laibaino. Aikhoi su khanghalu imau sidi. Jinglembana, nganbi. Aina nangbu thajariba se manghanganu. Sengna hai, kari maramgino. Mayam changdana haijilakpaduda nganbi su upai laitre haibada tarammi. Tumina ngaiyak lairamlaga hairi. Ima, baba, namauna ehenba. Fattaba thabak tawge khanduna mitangbi sakhiba natti. Nahangi thodokto ima su thingnariduni. Namaugi punchida anauba natti madu. Yumda imaga aiga khakleibana aiba nungsiba saba. Aigi iraldabu mihauduna aiba nungsiba saduna lakpa mi masing yamkre. Nongma nahalaklama nupadugi imongna mi nektuna aiba badana pinabu hotnarakpada. Ai nongda yaishinduna thina soki. Adudagi ai nama soirabi amagum laiduna aiba tasingna nungsibiba mi ngaiduna laikibani. Imagi bema, nangdi imau nati, ichani. Asuk lausing laibi nangse. Aigi mau oina phangjabase. Ai laibak yamna phari. Imana khangdadana tawkiba, ngangkiba mayamdo. Pukta thamda, apokpana mamangni khallu koi bema. Ima, ai imada sauba waroba kaisu laite. Adugu ima, nama soirabi miga mimana draba khudingisu thamoi amadi palibani. Awanungai apen penda loina khanglibani. Makhoibu tathi tawoina tawbiba phattena khanjaima. Makhoigi mama mapana hena waramgani makhoigi khanbada. Adubu pethoklibani khudingma. Ima ngasidi wakhal tari. Imaugi wakhalonche yamna phaje. Imaudi atangbini. Tangakhini. Hanadi uba yade. Chaibidoiga ngangbidoiga. Ngayakta imause leifom khanganba nate. Yare moi mapa. Aibu ikaiba pibiranu. Aisu hana khanglamladi luna lai latkum la tawribani. Adugi wakhalondoni yam sori seko. Mama mapa anigi wari to taramda. Makhoi anisu tumba changlakle. Jinglembana. Khuman nganbe. Ngasidi nangi mingse. Sangna amukta kaujagi. Khuman nganbe. Aigi saktamse. Nangna udra khanbada nungaitaba phawribani. Luhongba numinasu hin nungaikidi. Adugadi loi urambi. Yare ba. Khuman ipagi amamba ko khanduna mangal pibiribani nangsi. Aigi khuman nganbe. Asum tawtuna imongdo ingna chikna panki. Lausing laibi oirubana masagi yiknaba kayadagi kanjaduna nungaiba punchi amada hingba ngamjaki.